मैं संडे ने संडे वीडियो नुआब हापके तौने वीडियो की टाइटल थंबनेल येंबद सोदना खंगबिरमनी होम क्वारंटाइन तौ हाइबगी नोटिस लेरमे अदुई मतांगने मैम वीडियो शेयर तौजरकदोइजे पुने येंगने वीडियो से लोयबु येंबियो वीडियो से लोयबु येंबु कान मैम सोदना कानब इन्फॉर्मेशन खरदी फंगनी आशा तौजे वीडियो हापचरगे I lack with an hour. Hello, no, she's there. Hello, no, no. Sahoudry Mahoy Lambok, duty donary. I shall let Homo. Hoing a season dinner. Other Sunday the Tabak chat press and the Tabak chat on the Mediaway. Aquatic is the Canarians Venom Cantori, Aduyana Vagine. Ready, I ran. Loiraga amuk myam go ichanaji yum halakpada simaning de thele je asia maning thil jan ulake smain thela leme COVID-19 proud to protect Manipur do not visit home under quarantine from 29 to 2020 to 18/4/2020 name Kaisham Ulen address Thangmaiban Sinam Lekai number of person 1 COVID-19 command control room chief minister's office toll free number 1800-345-3818 sida doubt later on that. You know, the essential service, duty dum chat later. I don't know, Sigi, the duty set was a yabra, the brave question later. Phone Torga, Hangam Taminasiki, I gave them. Sangang, Asaba Takoraji. I don't know what she can know is a COVID-19 Lamiza. Oh, no one to go to Goro Pyramida. Okay. Other she's the phone door hang jeba, not deba. Sigi 1800-345. No, 3818. She's the call to Jeba. He know the home quarantine to Hais the whole and book to Dura. A way Pongi Vani did have a dumsatli. A way it have a certain Yumdela Dura have to hang mum talk travel today. When it's minus Tela Maga, quite a book from Zala de Dudia Huila around Betadra. Hung Mother Kaleva. Phone number hacker. The phone number to Hakeba 00-345-3818. Hello, she's a COVID-19 call center. Do you she's a home quarantine sign from a telamba. A Koigi Inanu Paze can know the Saluibugo, Dubai Saluiba. Tankun Mapan, the Halapade Made, February get. Aduga Koise, Jenims the Doroga test of Wugisu Salurebugo. Or the Jenimski Kanguna, signs and symptoms, something like Nina. Test of Gracia, Nina Haga, test of Treva. Aduga Shi, Pip Marse. She is home quarantine Dorga, you have signed Telamba. Get the Telamba. Ada Aina Hanjaning is no hello, Tarba. Other the Aina Hanjaning is no go. But the home quarantine Dorga has the Hoigi family, the public health, the Tabaktoboga, public health engineering department, the Tabaktobo, Ani Yaweba. Other essential service kinina Hoidi Tabak Kakazidum Hoigi service to which is sat lever.
ꯑꯗꯨꯗꯣ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯑꯗꯨ ꯈꯪꯅꯤꯡꯕ ꯀꯩꯅꯣꯅꯦ ꯏꯁꯥꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯔꯒ ꯑꯗꯨꯝ ꯆꯠꯇꯣꯏꯅꯤ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯇꯣꯉꯥꯟ ꯈꯣꯡ ꯈꯨꯔꯥꯟꯖꯩꯗꯤ ꯃꯤ ꯑꯇꯩꯒ ꯇꯣꯟꯅ ꯇꯤꯟꯅꯗꯅ ꯂꯩꯒꯅꯨ ꯇꯣꯉꯥꯟꯅ ꯂꯩꯌꯣ ꯍꯥꯏꯕꯅꯦꯕꯀꯣ ꯇꯣꯉꯥꯟꯅ ꯂꯩꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯀꯥ ꯑꯃ ꯊꯣꯜꯂ ꯆꯠꯂꯒ ꯂꯩꯒꯗꯧꯕ ꯅꯠꯇꯦ ꯇꯣꯉꯥꯟꯅ ꯃꯤ ꯑꯃꯒ ꯇꯣꯟꯅ ꯇꯤꯟꯅꯔꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯍꯥꯏꯗꯤ ꯃꯥꯅ ꯄꯤꯔꯤꯕ ꯗꯦꯠ ꯃꯇꯝꯗꯣ ꯃꯇꯝꯁꯤ ꯇꯥꯡ 18ꯗ ꯊꯣꯛꯂꯛꯄꯅꯦꯕꯀꯣ 18ꯗ ꯊꯣꯛꯂꯛꯄꯅꯦꯕ ꯐꯦꯕꯋꯥꯔꯤꯒꯤ ꯐꯦꯕꯋꯥꯔꯤ ꯃꯥꯔꯆ ꯑꯗꯨꯕꯨ ꯃꯣꯏꯅ ꯀꯣꯔꯥꯟꯇꯥꯏꯟ ꯇꯧ ꯍꯥꯏꯕꯗꯨ ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯑꯦꯄ꯭ꯔꯤꯜꯒꯤ ꯁꯣꯔꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ ꯀꯩꯅꯣꯕꯧ 35ꯕꯧ ꯑꯗꯨ ꯇꯧꯊꯣꯛꯑꯁꯤ ꯅꯨꯃꯤꯠ 14ꯅꯤ ꯇꯧꯊꯣꯛꯑꯒ ꯍꯧꯖꯤꯛ ꯂꯩꯅ ꯍꯥꯏꯗꯤ ꯄꯛꯄꯁꯨ ꯅꯠꯇꯦ ꯊꯕꯛ ꯆꯠꯊꯣꯛ ꯇꯧꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯎꯕ ꯈꯣꯠꯄ ꯃꯥꯗꯤ ꯇꯧꯕ ꯂꯣꯏꯔꯦ ꯌꯨꯝꯗꯁꯨ ꯆꯠꯊꯣꯛꯄꯗꯁꯨ ꯑꯣꯀꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯔꯚꯤꯁ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯆꯠꯄꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯃꯥꯛꯁ ꯀꯩꯀꯥ ꯎꯞꯄꯒ ꯑꯗꯨꯝ ꯆꯠꯂꯒ ꯌꯥꯔꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯋꯥꯔꯤ ꯌꯥꯝ ꯁꯥꯡ ꯁꯥꯟꯅꯔꯦ ꯑꯗꯣ ꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯃꯌꯥꯝꯗꯁꯨ ꯁꯣꯏꯗꯅ ꯀꯥꯟꯅꯅꯤꯅ ꯈꯜꯂꯦ ꯉꯁꯥꯏꯒꯤ ꯀꯣꯚꯤꯗ-19ꯒꯤ ꯁꯥꯏꯟꯁ ꯑꯦꯟ ꯁꯤꯝꯇꯝꯁ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯃꯣꯏꯅ ꯉꯁꯥꯏ 29 ꯐꯦꯕꯋꯥꯔꯤꯗꯩꯅ 18 ꯑꯦꯄ꯭ꯔꯤꯜꯐꯧꯁꯦ ꯍꯣꯝ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯔꯒ ꯂꯩꯌꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯕꯤꯔꯝꯃꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗ ꯀꯟꯐ꯭ꯌꯨꯖꯟ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯅꯤ ꯑꯩꯈꯣꯏ ꯅꯥꯎꯅ ꯃꯥꯅ ꯗꯨꯕꯥꯏ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯃꯈꯣꯏꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯉꯥꯛꯇꯅꯦ ꯐꯣꯂꯣ ꯇꯧꯔꯤꯁꯦ ꯃꯈꯣꯏꯅ ꯍꯦꯛ ꯑꯦꯌꯔꯄꯣꯔꯠꯇ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯌꯨꯝꯗ ꯂꯩꯌꯣ ꯍꯥꯏꯕꯗꯨ ꯂꯩꯔꯦ ꯑꯗꯨ ꯂꯩꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯣꯏꯅ ꯔꯤꯄꯣꯔꯠ ꯇꯧ ꯁꯨꯃꯥꯏꯅ ꯆꯠꯂꯨꯕꯁꯤꯡꯗꯣ ꯔꯤꯄꯣꯔꯠ ꯇꯧ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯔꯤꯄꯣꯔꯠ ꯇꯧꯔꯦ ꯑꯗꯨꯒ ꯇꯦꯁ ꯇꯧꯕꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯀꯥꯟꯗꯁꯨ ꯑꯃꯨꯛ ꯇꯦꯁ ꯇꯧꯕ ꯑꯃꯨꯛ ꯆꯠꯂꯦ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯛꯄꯗꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯔꯒ ꯆꯠꯂꯤꯕ ꯍꯧꯖꯤꯛꯐꯥꯎꯗꯀꯣ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯇꯦꯁꯇꯨꯃ ꯇꯧꯕ ꯆꯠꯄ ꯀꯥꯟꯗ ꯇꯧꯔꯛꯇ꯭ꯔꯦ ꯉꯁꯥꯏ ꯁꯥꯏꯟꯁ ꯑꯦꯟ ꯁꯤꯝꯇꯝꯁ ꯑꯝꯇ ꯂꯩꯇꯦꯅ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯣꯝ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯕꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯦ ꯉꯁꯤ ꯊꯦꯠꯂꯝꯕꯅꯦ ꯉꯁꯤ 5 ꯑꯦꯄ꯭ꯔꯤꯜꯗ ꯊꯦꯠꯂꯝꯕꯅꯦ ꯃꯈꯣꯏꯒꯤꯁꯦ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎꯂꯦꯟꯁꯤ ꯂꯩꯔꯦ ꯗꯨꯕꯥꯏ ꯆꯠꯂꯨꯕ ꯃꯥꯁꯦ ꯂꯣꯛ ꯈꯨꯕ ꯀꯩꯀꯥ ꯀꯩꯝꯇ ꯇꯧꯗꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯃꯥ ꯁꯨꯃꯥꯏꯅ ꯊꯦꯠꯂꯝꯕꯗꯤ ꯑꯩꯈꯣꯏꯁꯨ ꯀꯤꯖꯔꯦ ꯈꯤꯇꯪ ꯂꯥꯞ ꯐꯝꯕꯗꯣ ꯋꯥꯖꯜꯂꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ 14 ꯗꯦꯖꯇꯨꯗꯤ ꯍꯦꯜꯂꯕꯅꯤꯅ ꯍꯧꯖꯤꯛ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏꯗꯤ ꯀꯩꯁꯨ ꯑꯣꯏꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯄ꯭ꯔꯤꯚꯦꯟꯁꯟ ꯏꯁ ꯕꯦꯇꯔ ꯗꯦꯟ ꯀ꯭ꯌꯣꯔ ꯍꯥꯏꯕ ꯄꯣꯠꯇꯣ ꯆꯦꯛꯁꯤꯟꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯌꯦꯅ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯁꯦ ꯃꯌꯥꯝꯒ ꯄꯨꯟꯕ ꯀꯥꯟꯗ 1 ꯃꯤꯇꯔ ꯗꯤꯁꯇꯦꯟꯁ ꯃꯦꯟꯇꯦꯟ ꯇꯧꯕꯤꯔꯅꯤ ꯑꯩꯈꯣꯏꯅ ꯃꯥꯛꯁ ꯎꯞꯄꯅꯤ ꯑꯗꯨꯒ ꯑꯩ ꯊꯕꯛ ꯆꯠꯄꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯊꯕꯛ ꯆꯠꯄꯗ ꯑꯀꯥꯏꯕ ꯂꯩꯇꯕꯅꯤ나 ꯑꯩ ꯋꯥꯈꯟꯗ ꯗꯨꯀꯥꯟꯗ ꯀꯩꯗ ꯄꯣꯠ ꯆꯩ ꯂꯩꯕꯗꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ 1 ꯃꯤꯇꯔ ꯗꯤꯁꯇꯦꯟꯁꯁꯤꯃ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕꯤꯔꯅꯤ ꯑꯗꯣ ꯑꯩꯈꯣꯏꯕꯨ ꯁꯛ ꯈꯪꯕꯤꯕ ꯃꯌꯥꯝꯅꯁꯨ ꯁꯤꯒꯤ ꯗꯤꯁꯇꯦꯟꯁꯁꯦ ꯃꯦꯟꯇꯦꯟ ꯇꯧꯕꯤꯅꯕ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯊ꯭ꯔꯨꯗ ꯃꯌꯥꯝꯗꯁꯨ ꯍꯥꯏꯖꯔꯤ ꯑꯗꯨ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯣꯏꯗꯅ ꯃꯌꯥꯝꯗꯁꯨ ꯀꯩꯒꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯀꯥꯟꯅꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤꯅ ꯑꯩ ꯈꯟꯖꯩ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯌꯥꯝ ꯂꯨꯔꯕ ꯚꯦꯛꯁꯤꯟ ꯊꯣꯛꯇ꯭ꯔꯤꯕ ꯚꯥꯏꯔꯁ ꯑꯃꯕꯨ ꯂꯥꯟꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯗꯣꯛꯇꯔ ꯑꯗꯩ ꯅꯔꯁ ꯍꯦꯜꯊ ꯑꯣꯐꯤꯁꯤꯌꯦꯜꯁ ꯃꯌꯥꯝ ꯑꯗꯩ ꯄꯨꯂꯤꯁ ꯑꯇꯣꯞꯄ ꯔꯤꯂꯦꯇꯦꯠ ꯂꯣꯏꯅꯃꯛ ꯁꯤꯒꯤ ꯐꯤꯜꯁꯤꯗ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯔꯚꯤꯁ ꯄꯤꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯑꯗꯩ ꯏꯟꯐꯣꯔꯃꯦꯁꯟ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕꯤꯔꯛꯄ ꯑꯗꯨꯒꯤ ꯒꯥꯏꯗꯦꯟꯁ ꯃꯌꯥꯝ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯅꯥꯎꯅ ꯗꯨꯕꯥꯏꯗꯒꯤ ꯍꯜꯂꯛꯄꯁꯦ 29 ꯐꯦꯕꯋꯥꯔꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯗ ꯅꯨꯃꯤꯠ ꯑꯩꯈꯣꯏꯒꯤ 36 ꯗꯦꯖꯃꯨꯛ ꯁꯨꯔꯦ ꯍꯧꯖꯤꯛꯐꯥꯎꯗ ꯁꯥꯏꯟꯁ ꯑꯦꯟ ꯁꯤꯝꯇꯝꯁ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯑꯗꯣ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯁꯥꯏꯟꯁ ꯑꯦꯟ ꯁꯤꯝꯇꯝꯁ ꯂꯩꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯁꯦꯐ ꯑꯣꯏꯅꯕ ꯑꯗꯨꯗꯒꯤ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯌꯣꯅ ꯁꯔꯀꯥꯔꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯔꯤ ꯃꯌꯥꯝꯁꯦ ꯁꯣꯏꯗꯅ ꯐꯣꯂꯣ ꯇꯧꯕꯤꯌꯨ Stay home, stay safe. ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯗꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯅ ꯐꯖꯕ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯍꯥꯏꯔꯣ ꯑꯦꯛꯁꯟ ꯍꯧꯔꯝꯅꯤ ꯍꯥꯏꯔꯣꯒ ꯀꯥꯏꯅ ꯄꯨꯊꯣꯔꯛꯎ ꯐꯣꯇꯣꯗꯣ ꯀꯅꯥꯅꯣꯅ ꯍꯪꯉꯤ ꯃꯥꯅ ꯐꯣꯇꯣ ꯑꯃ ꯄꯨꯊꯣꯔꯛꯑꯣ ꯐꯣꯇꯣꯗꯣ ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯛꯀꯦꯕ ꯅꯉꯣꯟꯗ ꯇꯣ ꯁꯤ ꯐꯣꯇꯣꯁꯦ ꯀꯅꯥꯅꯣ ꯁꯤꯗ ꯃꯩ ꯍꯥꯏꯗꯤ ꯍꯥꯏꯁꯦ ꯑꯗꯣ 이반이제 ꯀꯣꯏꯅꯔꯝꯒꯗ꯭ꯔꯕ ꯁꯤꯉꯣꯃꯤ ꯀꯣꯏꯅꯔꯝꯒꯗ꯭ꯔꯣ ꯅꯪ ꯑꯁꯤ ꯁꯛꯁꯤꯗ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯤꯗꯣ ꯎꯔꯗꯤ ꯌꯥꯔꯔꯣꯏꯅ ꯐꯣꯟꯗ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯊꯝꯃꯦ